ngasi si di tangai fadana the part of the struggle koi mayam na tawrakriba ngasi khone lei kaliba ngasi khone mayam lengyan masamam ju huise madugi struggle mayam dugi ningsingba recognition toba sahi manga surakpa Bharat Sarkar na khoi Manipur da pirakpada 1972 gi statehood pirakhiba nung thanaraga mayam irang tho matung na pirakhiba statehood gi matung da khwaidagi indigenous population sigi oina state sigi oina positive oiba ekhoibu kanjanaba ama pirakpa haragadi masini ihan hanbu bai inner line permits atai dipi gi mayam du yongni sangraba 398 kilometer border fencing to biramde free movement regime free da sangthok jangin yaba thambirame jingnabada ubada kapaga hatpada case laitaba armed forces special power thambirame kariya phaba thambirame statehood to gi matung party thagale habirakano politicalize so habirakano the facts thang isana pa Robin Hood kari gi sigdaba ainga sai jo haide ai namitu da jo haigi maram saba issuing maram sana tawu matam sana tawu matam da kari gi praja wahan gadaba kari gi praja da swapan nangadaba matam sana tawu dabagini ngasi inner line permit tabiramune honorable union home minister ngang ki mase khoi kawbudang tawe ya wana phangba poni struggle mayam do adugi struggle da yaw giba jing ngasi apne lai kaliba adugi struggle da yaw giba jing ne khoi ngasi apna lengyan phi amata wosi ya laga khoina bebar dokjari karigino inner line permit suki mating important words Manipur ngasi hingi si saba thakpadagi thawdagi thumdagi hunamakdagi yangakanda 70-80% ni Bharat ta depend toruga ko hingine aduguma Bharat barshi mayam duna sangakpada athingba thamine matomna a parliament dagi thingba thamjaraiba sisu Bharat na ningkha tamaba matung da khwaidagi ihan hanba amatta ngaiba state post independent da state ahum khattani pyramid karamba state tribal isili now singa 95% laiba kadai da Mizoram da Nagaland da Arunachal da hariba state ahum sinatna post independent da su inner line permit Bharat ki jaga amata da standard demand to godi yame hoji odum taram gani even Assam Meghalaya Sikkim no demand tawre pide maramdi article 19 violate tawre Indian citizen amoina India gi praja amoina India gi mafam khuding da chatpa yai leibi yai haibu violate tawre kari gi Manipur da pirei akhoi di tribal ngakta suraite akhoi di 52% general community na leiba jaga Mizoram tribal isili now sing 95% ni Nagaland tribal isili song 95% ni Arunachal Pradesh tribal isili now 95% only akhoi Manipur se kattane 52% general line inner line permit piris karigi the uniqueness and the peculiarity akhoi gi leiba civilization culture tradition akhoi gi physical anatomy leiba akhoi gi mayam se Indian loirasu mase makhoi rear oina lobo adu gi protect tokba yade si mamang da khanbiramba ki dawge haibani mamang da khalam madi ngasai akhoi gi isa Robin Hood chiramoi sokta mayam kaya no aduni da akhoi na mase ngasi kari gi damta masi pangthu ino hargadi achuksa wa potama zati sigi oiba noi akhoi dagi mayam ama noi depend toroga su noi se noi gi da sangak pada akhoi se permission yaroga sangage ko ina sacrifice toroiba du Bharat ki leadership do akhoi na thagat pangam drade akhoi kana thagat se abnoi ko why we shall not appreciate them noi hingjaro ko noi ngakso ro ko noi se yamna rear oiba du community ni tribe ni or peoples ni noi gi damda protection akhoi na pi ni na pira iba sida ju hanjan pangang da ngange pangchei de sai palau da lawi akhoi masin swai da lana bai su moi de ka tai nei akhoi masin swai da akhoi na nga ko ngam da bai su moi loina tai nei yes tai na bam thok ko leader mani pan ma ki tai na bai hai but yam henjan na tai na basu nungai ki